ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯝ ꯊꯥꯖꯗꯅ ꯑꯀꯟꯕ ꯌꯨꯍꯥ ꯍꯥꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯊꯥꯔꯤꯛꯊꯥ ꯀꯧꯕꯤ ꯃꯃꯤꯠ ꯇꯥꯡꯂꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯈꯨꯠꯇ ꯆꯩ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯧ ꯈꯔꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯊꯥꯔꯤꯛꯊꯥꯒꯤ ꯃꯇꯧꯁꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯀꯟꯕ ꯌꯨꯍꯥ ꯍꯥꯕꯗꯨꯗ ꯃꯥꯒꯤ ꯃꯃꯤꯠꯁꯨ ꯇꯥꯡꯍꯧꯔꯦ, ꯃꯃꯥ ꯃꯄꯥ ꯃꯆꯤꯜ ꯃꯅꯥꯎꯁꯨ ꯂꯣꯏꯅ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯦꯗꯣ꯫ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯌꯨꯍꯥ ꯍꯥꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩꯗꯤ ꯌꯥꯝꯅ ꯀꯤ꯫ ꯃꯗꯨꯗ ꯂꯩꯕꯥꯛ ꯆꯦꯛꯈꯥꯏꯈꯤꯕꯗꯨꯗ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯑꯣꯏꯅ ꯆꯦꯜꯍꯧꯔꯦ꯫ ꯌꯨꯝ ꯀꯩ ꯀꯌꯥ ꯇꯦꯛꯇꯨꯅ ꯂꯩꯀ꯭ꯔꯛꯇ ꯆꯪꯈ꯭ꯔꯦ꯫ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯨꯝꯅ ꯈꯔ ꯑꯗꯒꯤ ꯎꯅ ꯈꯔꯅ ꯂꯩꯀ꯭ꯔꯛꯇ ꯈꯔ ꯆꯪꯈꯤ ꯇꯧꯗꯅ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ꯫ ꯇꯜꯂꯤꯗ ꯅꯤꯡꯁꯤꯡꯂꯨꯔꯒ ꯀꯤꯕ ꯄꯣꯛꯏ꯫ ꯍꯣꯏꯅꯦ ꯃꯗꯨꯗꯅꯤꯅꯦ ꯊꯥꯔꯤꯛꯊꯥꯒꯤ ꯃꯃꯤꯠꯁꯦ ꯌꯨꯍꯥ ꯍꯥꯕꯒꯤ ꯀꯟꯅ ꯅꯤꯛꯄꯗꯨꯗ ꯃꯃꯤꯠ ꯑꯅꯤꯃꯛ ꯆꯣꯡꯊꯣꯔꯛꯂꯒ ꯂꯩꯃꯩꯗ ꯇꯥꯏꯌꯦꯅꯦ꯫ ꯃꯗꯨꯗ ꯑꯃꯨꯛ ꯊꯥꯔꯤꯛꯊꯥꯅꯅꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯗꯗꯅ ꯃꯈꯣꯡꯅ ꯅꯦꯠꯁꯤꯜꯂꯨꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯧ ꯑꯇꯩꯗꯨꯅ ꯇꯥꯅꯤꯡꯗꯦꯍꯦ ꯀꯔꯤ ꯋꯥꯅꯣ, ꯊꯥꯔꯤꯛꯊꯥꯒꯤꯁꯤꯗꯤ ꯃꯃꯥꯒ ꯃꯄꯥꯒ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯃꯤꯠꯇ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯈꯤꯕꯒꯤꯅꯤ꯫ ꯍꯩꯃꯥ ꯑꯗꯨꯃꯥꯏꯅꯔꯣ? ꯑꯩꯗꯤ ꯀꯅꯥ ꯈꯪꯅꯤꯒꯦ? ꯈꯪꯗ꯭ꯔꯗꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯀꯩ ꯀꯥꯟꯅꯅꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯔꯤꯅꯣ? ꯑꯩꯗꯤ ꯅꯣꯏꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯕꯅ ꯍꯥꯏꯖꯤꯟꯕꯅꯤ ꯀꯩꯅꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯌꯨꯍꯥ ꯍꯥꯕꯗꯣ ꯈꯪꯍꯧꯗꯕ ꯇꯥꯔꯣꯏꯗ꯭ꯔꯣ? ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯁꯦꯡꯕꯒꯤꯁꯨ ꯈꯪꯂꯝꯃꯣꯏ ꯃꯁꯤ꯫ ꯈꯪꯗꯤ ꯈꯪꯍꯧꯏꯍꯦ, ꯌꯨꯍꯥ ꯀꯟꯅ ꯍꯥꯕ ꯀꯥꯟꯗꯣ ꯑꯩ ꯑꯃꯥꯡꯕ ꯀꯟꯅ ꯈꯥꯏꯗꯣꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯃꯪꯒꯦ ꯃꯍꯤ ꯇꯞꯇꯥꯏ ꯍꯨꯔꯥꯜꯂꯒ ꯊꯛꯂꯨꯕꯒꯤꯅꯦ ꯄꯨꯛꯁꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗꯅꯦꯕꯀꯣ ꯇꯧꯈ꯭ꯔꯤꯕꯗꯣ, ꯑꯗꯨꯗꯅꯦꯃꯤ꯫ ꯇꯥꯅꯤꯡꯗꯦ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ꯫ ꯍꯣꯔꯦꯟꯅꯦ ꯅꯣꯏ ꯅꯨꯄꯥꯗ ꯑꯣꯏꯅ ꯂꯤꯔꯣ꯫ ꯌꯦꯡꯉꯨꯅꯦ ꯊꯥꯔꯤꯛꯊꯥꯁꯦ ꯁꯣꯏꯗꯅ ꯏꯁꯤꯡ ꯇꯥꯁꯤꯟꯕ ꯇꯥꯔꯦ, ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯁꯦ꯫ ꯊꯥꯔꯤꯛꯊꯥ, ꯊꯥꯔꯤꯛꯊꯥ, ꯀꯗꯥꯏ? ꯀꯣꯟꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯣ, ꯏꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯣꯛꯂꯒ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯌꯥꯅꯤ ꯏꯆꯦ ꯃꯌꯥꯝ, ꯑꯩ ꯑꯗꯨꯝ ꯁꯣꯛꯀꯦ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯏꯁꯤꯡ ꯂꯨꯈ꯭ꯔꯕꯁꯤꯗ ꯑꯃꯨꯛ ꯇꯥꯁꯤꯜꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯔꯣꯏꯕꯁꯨ ꯍꯩꯔꯝꯃꯣꯏ, ꯑꯗꯨꯅ ꯁꯤꯗꯅꯕ꯫ ꯏꯆꯦ ꯑꯩꯗꯤ ꯁꯤꯅꯤꯡꯂꯕꯅꯤ, ꯁꯤꯌꯨ ꯌꯥꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯍꯤꯡꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅ ꯁꯤꯈ꯭ꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯍꯤꯡꯍꯧꯔꯤꯅꯣ? ꯑꯗꯨꯁꯨ ꯃꯤꯇꯥꯡꯕꯤ ꯑꯣꯏꯅ꯫ ꯑꯗꯨꯒꯤ ꯈꯜꯂꯗꯤ ꯂꯥꯏꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯏꯆꯦ꯫ ꯅꯪꯗ ꯅꯠꯇꯦꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯔꯤꯁꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ꯫ ꯃꯣꯏꯁꯨ ꯅꯪꯗꯧꯅ ꯁꯤꯖꯔꯒꯦꯅ ꯈꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯒꯅꯦ ꯂꯥꯏꯅ ꯅꯪ ꯍꯤꯡꯍꯜꯂꯝꯂꯤꯕꯁꯦ ꯃꯔꯝ ꯑꯃ ꯁꯣꯏꯗ ꯂꯩꯔꯝꯒꯅꯤꯀꯣ꯫ ꯑꯗꯨꯅ ꯅꯪ ꯁꯤꯕ ꯌꯥꯗꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯁꯤꯡꯁꯦ ꯑꯩ ꯄꯥꯏꯔꯒꯦ, ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯁꯤ꯫ ꯏꯆꯦ ꯂꯥꯏꯅ ꯑꯩ ꯃꯤꯠ ꯇꯥꯡꯍꯜꯂꯝꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯐꯠꯇꯕ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯁꯔꯥꯛ ꯁꯥꯟꯅꯐꯝ ꯑꯣꯏꯅꯕꯅꯤ꯫ ꯏꯍꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ꯫ ꯍꯣꯏ ꯌꯨꯍꯥ ꯍꯥꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯠꯇꯕ ꯃꯤ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯐꯠꯇꯕ ꯃꯤꯗꯣ ꯎꯗ꯭ꯔꯤ꯫ ꯑꯗꯣ ꯊꯥꯔꯤꯛꯊꯥ, ꯑꯩꯗꯤ ꯅꯪꯁꯦ ꯍꯨꯏ ꯑꯁꯤꯡꯕ ꯑꯆꯧꯕ ꯑꯃ ꯂꯣꯏꯍꯟꯅꯤꯡꯉꯤꯕꯣ? ꯅꯪꯒꯤ ꯃꯇꯦꯡꯁꯨ ꯐꯖꯅ ꯇꯧꯅꯤꯌꯦ ꯍꯨꯏꯗꯨꯅ꯫ ꯀꯥꯏꯗꯒꯤ ꯍꯨꯏꯅꯣ ꯏꯆꯦ ꯑꯩꯅ ꯂꯣꯏꯗꯣꯏꯁꯤꯕꯣ? ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯁꯨꯗꯅ ꯀꯔꯤ ꯄꯤꯖꯕ ꯉꯝꯗꯣꯏꯅꯣ ꯍꯨꯏꯗꯨꯕꯣ? ꯃꯥꯁꯨ ꯆꯔꯥ ꯍꯦꯟ ꯑꯩꯁꯨ ꯍꯦꯟ, ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯣꯏꯅꯤꯌꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯃꯟꯈ꯭ꯔꯦ ꯊꯥꯔꯤꯛꯊꯥ ꯅꯪꯁꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯗꯨ ꯊꯥꯔꯤꯛꯊꯥ ꯅꯪꯒꯤ ꯌꯨꯝ ꯌꯧꯔꯦ, ꯏꯁꯤꯡꯁꯦ ꯁꯤꯗ ꯊꯝꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯊꯒꯅꯨꯀꯣ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯔꯒ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯁꯨꯛꯋꯥ ꯋꯥꯔꯣꯏꯗꯕꯅꯤ꯫ ꯅꯨꯄꯥ ꯂꯨꯅ ꯇꯧꯕꯤꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏ ꯂꯩꯔꯗꯣꯏꯅꯤꯀꯣ꯫ ꯑꯗꯣ ꯑꯩ ꯆꯠꯂꯦꯀꯣ꯫ ꯃꯤꯇꯥꯡꯕꯤ ꯑꯩꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯕ? ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯦ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯅꯥ ꯑꯃꯗ ꯑꯃꯨꯛ ꯄꯨꯍꯟꯗꯣꯏꯕ? ꯃꯥꯂꯦꯝꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯃꯨꯛ ꯅꯣꯛꯅꯤꯡꯕ ꯄꯨꯟꯁꯤ ꯑꯃꯃꯨꯛ ꯂꯩꯔꯝꯂꯔꯣꯏꯀꯣ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯐꯕꯒꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤ ꯅꯠꯇ꯭ꯔꯥ? ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯊꯥꯔꯤꯛꯊꯥꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?
ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯃꯤꯠ ꯎꯖꯕꯤ ꯑꯩꯒꯤ ꯏꯁꯤꯡ ꯀꯣꯟꯁꯤ ꯁꯣꯛꯇꯨꯅ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗꯪ ꯊꯤꯟꯕꯤꯔꯝꯃꯣ ꯃꯧ ꯑꯃꯅ ꯃꯁꯤꯒꯤ ꯃꯤꯇꯥꯡꯕꯤꯁꯤꯁꯨ ꯁꯨꯝ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦꯗ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯀꯥ ꯑꯃ ꯍꯦꯜꯂꯤ ꯃꯤꯁꯤꯡꯅ ꯃꯃꯤꯠ ꯇꯥꯡꯉꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯦꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤꯗ ꯃꯥꯁꯨ ꯍꯔꯥꯎꯕ ꯑꯃ ꯌꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯟꯗꯛꯇꯤ ꯃꯥꯅ ꯐꯅ ꯍꯥꯏꯔꯁꯨ ꯇꯥꯁꯤꯟꯅꯗꯅ ꯂꯩꯔꯁꯤ ꯑꯩꯗꯤ ꯃꯥꯒꯤꯁꯦ ꯇꯧꯁꯤꯟꯅꯕꯗꯨ ꯃꯥꯟꯁꯤꯜꯂꯕꯅꯤ ꯃꯃꯤꯠꯇ ꯐꯤꯒ ꯄꯨꯟꯁꯤꯟꯅꯅ ꯀꯁꯨ ꯇꯧꯔꯤ ꯅꯥꯇꯩ ꯆꯥꯗ꯭ꯔꯗꯤ ꯃꯥꯒꯤꯁꯦ ꯎꯔꯝꯗꯧꯕ ꯃꯥꯜꯂꯤ ꯃꯃꯤꯠꯇꯤ ꯌꯥꯎꯗꯕꯅꯤꯍꯦ ꯑꯩ ꯎꯔꯤ ꯅꯣꯡꯃꯩꯅ ꯃꯥꯒꯤ ꯐꯤ ꯄꯨꯟꯕꯤꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗ ꯎꯍꯧꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯁꯨ ꯇꯧꯁꯤꯟꯅꯩ ꯑꯣꯏꯔꯝꯅꯤ ꯃꯤꯠ ꯌꯥꯎꯗꯕꯕꯨ ꯇꯧꯁꯤꯟꯅꯕ ꯑꯣꯏꯒꯗ꯭ꯔꯅꯦ ꯑꯣꯏꯔꯣꯏꯍꯦ ꯑꯁ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯦꯍꯦ ꯅꯣꯏ ꯑꯅꯤꯁꯨ ꯑꯃꯁꯤꯁꯨ ꯃꯔꯩ ꯇꯧꯗꯣꯏ ꯇꯧ ꯂꯩ ꯃꯁꯛꯅꯦꯅ ꯄꯥꯏ ꯉꯝꯗꯕ ꯆꯔꯥꯡ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯁ ꯅꯣꯏꯗꯤ ꯃꯃꯩ ꯌꯥꯎꯗꯕꯤ ꯆꯔꯥꯡ ꯃꯥꯜꯂꯤ ꯊꯥꯔꯤꯛ ꯊꯥꯅ ꯏꯆꯦ ꯍꯣꯏ ꯂꯩꯕ꯭ꯔꯣ ꯏꯆꯦ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯀꯣꯟꯁꯤꯃꯇ ꯁꯣꯛꯄꯤꯌꯨ ꯃꯧ ꯑꯃꯅ ꯃꯤꯠ ꯇꯥꯡꯉꯦꯗꯅꯤ ꯄꯥꯈꯣꯟ ꯁꯤꯕꯗꯤ ꯂꯦꯞꯇꯦꯅꯦ ꯏꯆꯦ ꯏꯆꯦꯅ ꯇꯧꯗꯅ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯃꯤꯠ ꯇꯥꯡꯁꯤꯟꯅꯔꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅꯤ ꯀꯥꯏꯈ꯭ꯔꯦꯗ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯃꯤ ꯇꯥꯡꯕꯤꯁꯦ ꯏꯀꯥꯏꯕꯒꯁꯨ ꯈꯪ ꯃꯥꯜꯂꯤ ꯑꯇꯩꯗꯨꯅ ꯌꯥꯔꯦꯍꯦ ꯅꯣꯏꯁꯨ ꯊꯥꯔꯤꯛꯊꯥ ꯅꯪꯁꯨ ꯅꯁꯥꯅ ꯃꯥꯔꯒꯅꯦ ꯏꯁꯤꯡ ꯁꯣꯛꯄꯗꯨ ꯈꯔ ꯇꯝꯃꯨ ꯑꯩꯈꯣꯏ ꯂꯩꯔꯝꯂꯕꯗꯤ ꯐꯩ ꯂꯩꯔꯝꯗꯕ ꯅꯨꯃꯤꯠꯇꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯅꯁꯥꯅ ꯊꯕꯛꯇꯣ ꯇꯧꯕ ꯇꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯃꯧꯁꯤꯡꯗꯨꯅ ꯊꯥꯔꯤꯛꯊꯥꯁꯦ ꯃꯃꯥꯡꯒꯤ ꯌꯨꯍꯥ ꯍꯥꯕꯗ ꯃꯀꯣꯛ ꯆꯥꯎꯕ ꯇꯨꯝꯊꯤꯟꯗꯣ ꯃꯗꯨꯗ ꯄꯤꯁꯤꯜꯂꯁꯤꯔ ꯈꯪꯗꯦ ꯊꯥꯔꯤꯛꯊꯥꯅ ꯍꯣꯏ ꯃꯥ ꯑꯩ ꯏꯁꯤꯡꯗ ꯇꯥꯔꯦ ꯑꯩ ꯏꯁꯤꯡꯗ ꯇꯥꯔꯦ ꯏꯆꯦ ꯑꯩ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯌꯣ ꯏꯁꯤꯡꯗ ꯇꯥꯔꯦ ꯃꯧ ꯑꯃꯅ ꯍꯩꯃꯥ ꯊꯥꯔꯤꯛꯊꯥꯁꯦ ꯏꯁꯤꯡꯗ ꯇꯥꯔ ꯃꯥꯜꯂꯦ ꯇꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯪꯉꯣꯏꯗꯧꯅꯒ ꯇꯥꯎꯔꯒ ꯂꯩꯌꯦꯃꯤ ꯅꯣꯏꯕꯣ ꯑꯃꯅ ꯑꯃꯨꯛ ꯑꯁꯤꯕꯨ ꯂꯧꯈꯠꯄꯤꯁꯦ ꯍꯥꯏꯔꯤꯔꯣ ꯂꯧꯈꯠꯂꯨꯅꯨ ꯃꯥꯏꯅ ꯉꯝꯅꯕ ꯀꯥꯖꯔꯛꯁꯅꯤ ꯊꯥꯔꯤꯛꯊꯥ ꯉꯝꯅꯕ ꯀꯥꯕ ꯇꯝꯃꯨ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯔꯝꯕꯒꯤ ꯅꯪ ꯐꯔꯤꯅꯤ ꯑꯩꯈꯣꯏ ꯂꯩꯇꯕ ꯅꯨꯃꯤꯠꯇꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯉꯝꯅꯕ ꯀꯥꯎ ꯍꯅꯨꯕ ꯑꯃꯅ ꯍꯩ ꯅꯨꯄꯤ ꯃꯆꯥꯁꯤ ꯏꯁꯤꯡꯗ ꯇꯥꯔꯤꯅꯤ ꯅꯣꯏꯕꯣ ꯃꯧꯁꯤꯡꯗꯨꯅ ꯃꯁꯤꯒꯤ ꯑꯍꯜꯁꯤꯅ ꯀꯗꯣꯝꯗꯩꯅꯣ ꯑꯃꯨꯛ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯇꯨꯔꯦꯜꯗ ꯃꯧ ꯌꯦꯡꯕ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤ ꯏꯕꯦꯝꯃ ꯈꯨꯔꯥꯒꯤ ꯈꯨꯠꯇ ꯌꯥꯜꯂꯨ ꯁꯤꯗ ꯁꯦ ꯏꯁꯤꯡ ꯂꯩꯔꯦ ꯍꯣꯏ ꯀꯟꯅ ꯄꯥꯏꯌꯣ ꯈꯨꯔꯥ ꯆꯤꯡꯈꯠꯀꯦꯀꯣ ꯏꯌꯥ ꯅꯪꯕꯨ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯪ ꯃꯊꯟꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯕꯗꯤ ꯌꯥꯔꯣꯏꯅꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯈꯨꯔꯥ ꯏꯍꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯁꯟ ꯄꯨꯟꯕ ꯂꯥꯛꯄꯅꯤ ꯑꯩꯅ ꯎꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥ ꯀꯝꯗꯧꯔꯝꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯣꯏ ꯃꯌꯥꯝ ꯐꯤ ꯁꯨꯏꯔꯥ ꯋꯥ ꯉꯥꯡꯅꯩꯔꯥ ꯅꯠꯇꯦ ꯃꯣꯏꯁꯨ ꯎꯅ ꯌꯦꯡꯂꯒ ꯂꯩꯕ ꯉꯝꯃꯤꯅꯦ ꯈꯨꯔꯥꯒꯤ ꯂꯃꯟꯁꯦ ꯅꯆꯥꯅ ꯃꯄꯣꯛꯁꯤꯃꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯀꯣ ꯀꯔꯤꯒꯤ ꯂꯃꯟꯅꯣꯅꯦ ꯏꯆꯥꯅꯨꯄꯤ ꯌꯥꯔꯦ ꯈꯨꯔꯥ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯂꯥꯎ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯈꯨꯔꯥ ꯃꯥꯗꯣ ꯂꯧꯒꯦ ꯂꯧꯁꯤꯟꯕꯤꯔꯣꯅꯦ ꯏꯅꯦꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯈꯨꯔꯥꯗꯤ ꯐꯅꯌꯥꯝꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯀꯔꯤ ꯅꯣꯏꯒꯤꯗꯨ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯅꯌꯥꯗꯨꯗ ꯁꯟ ꯄꯨꯅꯝ ꯎꯆꯨꯛꯁꯤꯅ ꯌꯨꯡꯁꯤꯜꯍꯧꯔꯣ ꯍꯥ ꯈꯨꯔꯥ ꯁꯥꯎꯕꯤꯔꯅꯨꯗ ꯃꯥꯒꯤꯁꯦ ꯈꯨꯔꯥꯗ ꯁꯨꯝ ꯂꯛꯅꯖꯔꯤꯅꯦ ꯈꯨꯔꯥꯁꯨ ꯅꯍꯥ ꯈꯔ ꯑꯣꯏꯕꯗꯨꯗ ꯍꯩ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯕꯨꯠ ꯑꯁꯣꯏꯕꯤ ꯃꯥꯟꯕꯤꯁꯥ ꯅꯣꯏꯒꯤꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯣꯏ ꯂꯣꯏꯅ ꯄꯨꯊꯖꯕ ꯇꯥꯔꯦꯍꯦ ꯃꯧꯁꯤꯡꯗꯨꯅ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯃꯇꯥꯝꯅꯤꯀꯣ ꯀꯟꯅ ꯆꯦꯜꯂꯧꯁꯤꯍꯦ ꯃꯧꯁꯤꯡꯗꯨ ꯀꯤꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯊꯥꯔꯤꯛꯊꯥꯗꯤ ꯏꯀꯥꯏꯕꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯄꯨꯟꯈꯤꯗꯨꯅ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯪꯆꯠꯇ ꯆꯠꯈꯤꯔꯝꯃꯤ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯊꯥꯔꯤꯛꯊꯥꯒꯤ ꯈꯣꯡꯆꯠꯇꯨ ꯂꯦꯞꯄ ꯂꯩꯇꯦ ꯑꯃꯨꯛ ꯇꯨꯁꯤꯜꯂꯤ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯑꯃꯨꯛ ꯀꯞꯄꯤ ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯂꯦꯞꯇꯦ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯀꯣꯟꯕꯗꯗꯤ ꯊꯥꯔꯤꯛꯊꯥ ꯂꯣꯛꯀꯨꯝꯕ ꯑꯆꯧꯕ ꯂꯩꯀ꯭ꯔꯛ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯌꯦꯔꯨꯝꯒꯨꯝ ꯄꯣꯠꯁꯛ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯝꯃꯤ ꯌꯦꯔꯨꯝꯒꯨꯝꯂ ꯄꯣꯠꯁꯛ ꯑꯗꯨ ꯊꯥꯔꯤꯛꯊꯥꯅ ꯇꯥꯁꯤꯟꯕꯗꯒꯤ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯌꯦꯔꯨꯝ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯕ ꯁꯥ ꯃꯈꯜ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯊꯥꯔꯤꯛꯊꯥꯅ ꯃꯤꯀꯨꯞ ꯈꯔ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯒ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯁꯥ ꯃꯆꯥ ꯑꯗꯨꯅ ꯊꯥꯔꯤꯛꯊꯥꯒꯤ ꯃꯃꯥꯏꯗ ꯂꯦꯛꯇꯨꯅ ꯂꯩꯔꯝꯃꯤ
ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯥꯏꯗ ꯂꯦꯛꯂꯤꯕꯁꯤꯕꯣ ꯍꯩꯅꯗꯤꯌꯦ ꯑꯁ ꯍꯩꯅꯗꯤꯌꯦ ꯑꯗꯨꯒ ꯀꯔꯥꯏꯗꯅꯣ ꯑꯩꯅ ꯇꯥꯁꯤꯟꯗꯨꯅ ꯑꯣꯟꯊꯔꯛꯂꯤꯕ ꯃꯐꯝꯁꯤꯅ ꯊꯥꯔꯤꯛ ꯊꯥꯗꯨ ꯑꯃꯨꯛ ꯀꯞꯄꯛꯏ ꯀꯔꯤꯅꯣ ꯑꯩꯅ ꯁꯨꯛꯁꯤ ꯁꯤꯗ꯭ꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯍꯟꯗꯨꯅ ꯑꯁꯨꯝꯅ ꯊꯝꯈꯤꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯕꯥꯕꯥ ꯅꯣꯏ ꯑꯅꯤꯕꯨ ꯅꯆꯥꯒꯤ ꯏꯇꯧꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕꯔꯣ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯨ ꯂꯥꯛꯑꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯆꯠꯀꯅꯤ ꯑꯩꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯀꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯣꯡꯈꯠꯇꯨꯅ ꯑꯩꯒꯤ ꯃꯥꯏꯗ ꯄꯪꯂꯦꯛꯇ ꯂꯦꯛꯏꯁꯤꯕꯣ ꯁꯦ ꯑꯩꯅ ꯅꯪꯕꯨ ꯀꯔꯤ ꯁꯥꯅꯣ ꯍꯥꯏꯕꯗꯣ ꯎꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕꯁꯤ ꯑꯩꯕꯨ ꯍꯥꯠꯂꯔꯣ ꯑꯩ ꯁꯤꯅꯤꯡꯕꯅ ꯂꯣꯏꯔꯦ ꯊꯥꯔꯤꯛꯊꯥ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯃꯨꯛ ꯆꯠꯂꯤ ꯑꯃꯨꯛ ꯇꯨꯁꯤꯜꯂꯤ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯃꯩꯁꯥꯡ ꯃꯁꯥ ꯑꯗꯨꯁꯨ ꯈꯣꯡꯗꯨꯅ ꯑꯗꯨꯃꯛ ꯏꯟꯅꯩ ꯊꯥꯔꯤꯛꯊꯥ ꯃꯁꯥ ꯁꯣꯟꯕꯅ ꯑꯃꯨꯛ ꯆꯠꯄ ꯉꯝꯗꯗꯅ ꯑꯃꯨꯛ ꯇꯨꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯋꯥꯟ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯐꯝꯃꯤ ꯑꯩ ꯁꯤꯅꯤꯡꯉꯤ ꯑꯩ ꯁꯤꯍꯜꯂꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯁꯤꯅꯤꯡꯉꯤ ꯀꯔꯤ ꯁꯥꯅꯣ ꯅꯪꯕꯣ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯔꯝꯃꯤꯁꯤꯕꯣ ꯅꯪꯁꯨ ꯑꯩ ꯍꯥꯠꯄ ꯉꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯑꯅꯨ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯣ ꯅꯪꯗꯤ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯀꯥꯗꯨꯅ ꯑꯣꯏꯅ ꯇꯨꯝꯈ꯭ꯔꯕ ꯑꯣꯏꯔꯦ ꯇꯨꯝꯃꯨ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯆꯦꯜꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯁꯦ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯑꯣꯏꯅ ꯇꯨꯝꯍꯜꯂꯤ ꯅꯣꯛꯇꯕ ꯉꯝꯗꯦꯀꯣ ꯍꯦ ꯂꯥꯏ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ ꯇꯨꯝꯃꯨ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯁꯥ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯊꯥꯔꯤꯛꯊꯥꯒꯤ ꯇꯝꯄꯥꯛꯇꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯤꯟꯗ ꯍꯩꯁꯤꯇꯨꯅ ꯄꯨꯔꯛꯂꯒ ꯊꯥꯔꯤꯛꯊꯥꯒꯤ ꯇꯝꯄꯥꯛꯇ ꯁꯨꯝ ꯊꯝꯂꯝꯃꯤ ꯊꯥꯔꯤꯛꯊꯥ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯔꯤꯅꯣ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯝꯂꯤꯕꯁꯤꯅ ꯉꯁꯥꯏꯗꯤ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯁꯥ ꯑꯃ ꯇꯨꯝꯍꯧꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯩ ꯉꯥꯛꯇ ꯑꯣ ꯅꯪꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯨꯜꯂꯤꯕ ꯑꯣꯏꯔꯦ ꯑꯩꯅ ꯁꯤꯅꯤꯡꯂꯤ ꯅꯪꯅꯗꯤ ꯑꯩꯕꯨ ꯍꯤꯡꯍꯟꯅꯤꯡꯂꯤ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯅꯪꯒꯤ ꯍꯩꯁꯤꯡꯁꯦ ꯑꯩ ꯆꯥꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯤꯡꯂꯒ ꯌꯦꯡꯂꯁꯤ ꯍꯔꯥꯎꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯪꯕ꯭ꯔꯅꯦ ꯌꯥꯝꯅ ꯍꯥꯎꯏ ꯅꯪꯅ ꯄꯨꯔꯛꯄ ꯍꯩꯁꯤꯗꯤ ꯑꯁꯨꯝꯅ ꯊꯥ ꯑꯍꯨꯝꯃꯨꯛ ꯊꯥꯔꯤꯛꯊꯥꯒ ꯁꯥ ꯑꯗꯨꯒ ꯆꯥꯎꯔꯕ ꯇꯨꯔꯦꯜꯒꯨꯝꯕ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗꯗꯤ ꯊꯥꯔꯤꯛꯊꯥꯅ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯏꯇꯥꯗꯣ ꯑꯣ ꯅꯪ ꯁꯤꯗ ꯂꯩꯕ꯭ꯔꯣ ꯑꯩꯗꯤ ꯅꯪ ꯂꯩꯇ꯭ꯔꯕ꯭ꯔꯅ ꯄꯥꯈꯠꯂꯨꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯄꯪꯈꯣꯡꯗ ꯈꯣꯡꯂꯤꯕꯗꯨꯕꯣ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯚꯥꯞ ꯇꯥꯗꯤꯌꯦ ꯅꯪꯒꯤ ꯅꯔꯣꯜꯗꯣ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯅꯪ ꯋꯥ ꯉꯥꯡꯕ ꯍꯩꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯍꯩꯃꯥ ꯏꯁꯤꯡ ꯏꯁꯤꯡ ꯍꯥꯏꯔꯤꯔꯣ ꯀꯗꯥꯏ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯏꯁꯤꯡ ꯄꯨꯔꯒ ꯂꯥꯛꯏꯕ ꯀꯗꯥꯏꯗꯒꯤ ꯀꯣꯟꯅꯣꯕ ꯅꯪꯅ ꯏꯁꯤꯡ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ ꯊꯛꯑꯣ ꯍꯣꯏ ꯊꯛꯀꯦ ꯑꯩ ꯏꯁꯤꯡ ꯊꯛꯀꯦꯀꯣ ꯁꯤ ꯅꯪꯁꯨ ꯊꯛꯑꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯇꯥꯡꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒ ꯏꯇꯥꯒ ꯊꯦꯡꯅꯔꯝꯃꯣꯏꯀꯣ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯇꯥ ꯅꯪꯁꯦ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯤꯠ ꯇꯥꯡꯕ ꯎꯗꯕ ꯍꯣꯏ ꯑꯩ ꯀꯔꯤꯝꯇ ꯎꯕ ꯉꯝꯗꯤꯌꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯃꯩ ꯄꯥꯏꯔꯒ ꯆꯠꯂꯤꯗꯣ ꯑꯩꯒꯤ ꯃꯃꯩ ꯑꯁꯨꯝꯅ ꯊꯥ 6ꯒꯤ ꯃꯇꯨꯡꯗꯗꯤ ꯁꯥꯗꯨ ꯌꯥꯝꯅ ꯆꯥꯎꯔꯦ ꯃꯤꯔꯣꯜ ꯐꯖꯅ ꯉꯥꯡꯂꯤ ꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯀꯥꯈꯠꯂꯒ ꯃꯊꯛꯇ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯏꯕꯥꯅꯤꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯑꯗꯣ ꯅꯪꯕꯨ ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯔꯤ ꯁꯥꯅꯣ ꯍꯥꯏꯕ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯑꯩꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯅꯠꯇꯕ꯭ꯔꯣ ꯑꯩꯒꯨꯝꯕ ꯁꯥ ꯑꯃꯇ ꯃꯥꯂꯦꯝꯁꯤꯗ ꯂꯩꯇꯕ꯭ꯔꯣ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯏꯃꯥ ꯅꯪ ꯈꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯔꯕ ꯈꯟꯗꯨꯅ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅ ꯆꯠꯈꯤꯕꯅꯤ ꯂꯣꯟꯁꯤꯁꯨ ꯏꯃꯥꯒꯤ ꯃꯔꯣꯜꯗꯣ ꯑꯩꯒꯤ ꯏꯔꯣꯜ ꯑꯣꯏꯔꯕ ꯈꯟꯗꯨꯅ ꯑꯩꯅ ꯌꯥꯝ ꯊꯨꯅ ꯏꯃꯥꯅ ꯉꯥꯡꯕꯁꯤꯡꯗꯣ ꯑꯩꯅ ꯈꯪꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯅꯪ ꯑꯩꯒꯤ ꯁꯛꯐꯝ ꯐꯤꯕꯝ ꯃꯥꯟꯅꯔꯛꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯏꯃꯥꯅ ꯑꯩꯁꯦ ꯃꯁꯤ ꯄꯨꯝꯕ ꯂꯥꯏꯒꯤ ꯀꯨꯝꯍꯩꯅꯤ ꯍꯣꯏ ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯄꯨꯝꯅꯃꯛꯅꯤ ꯑꯗꯣ ꯏꯕꯥꯅꯤ ꯃꯊꯛꯇ ꯀꯥꯁꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯀꯥꯒꯅꯤ ꯃꯤꯠꯁꯨ ꯎꯗꯦ ꯑꯩꯒꯤ ꯏꯃꯩꯗꯤ ꯌꯥꯜꯂꯣ ꯑꯗꯨꯒ ꯀꯥꯁꯤ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯀꯥꯕ ꯑꯩ ꯀꯌꯥꯔꯛ ꯍꯟꯅ ꯀꯥꯔꯨꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯍꯣꯏꯒꯨꯝꯕ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯒꯤ ꯐꯥꯒꯗꯧꯒꯤ ꯍꯦꯛ ꯇꯥꯟꯅꯔꯦ
ꯑꯗꯨꯅ ꯑꯩ ꯊꯟꯗ ꯃꯊꯛꯇ ꯀꯥꯗꯨ ꯂꯩꯕꯗꯣ ꯉꯝꯗꯦ꯫ ꯃꯣꯏꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯍꯥꯠꯇꯣꯛ ꯇꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯒꯤ ꯏꯃꯩꯁꯦ ꯌꯥꯝꯅ ꯀꯜꯂꯤ꯫ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎꯁꯨ ꯏꯃꯩꯁꯤꯅ ꯀꯟꯗꯨꯅ ꯊꯨꯒꯥꯏꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯑꯩꯒꯤ ꯈꯨꯠ ꯑꯅꯤꯁꯤꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯀꯟꯕ ꯎ ꯃꯌꯥꯝ ꯑꯃ ꯐꯨꯛꯄ ꯉꯝꯃꯤ, ꯊꯥꯡꯕ ꯉꯝꯃꯤ꯫ ꯏꯃꯥꯁꯨ ꯊꯥꯡꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯃꯥ, ꯑꯩꯒꯤ ꯏꯈꯣꯡ ꯑꯅꯤꯁꯦ ꯆꯍꯤ ꯑꯃ ꯂꯦꯞꯇꯅ ꯆꯠꯂꯕꯁꯨ ꯆꯦꯜꯂꯕꯁꯨ ꯁꯨꯛꯋꯥ ꯋꯥꯔꯣꯏ꯫ ꯌꯥꯝꯅ ꯂꯤꯡꯏ꯫ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯠꯄ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯅ ꯌꯥꯝ ꯂꯥꯏꯅ ꯍꯥꯠꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ, ꯅꯪꯒ ꯁꯛꯁꯨ ꯃꯥꯟꯅꯕꯅꯤꯅ ꯑꯩꯅ ꯀꯔꯤꯃꯇ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯍꯥꯟꯅ ꯇꯥꯈꯣ, ꯑꯗꯨꯒ ꯏꯕꯥꯅꯤ ꯃꯊꯛꯇ ꯀꯥꯔꯁꯤ꯫ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ? ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯣꯏꯒꯤ ꯋꯥꯔꯤ, ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟ, ꯑꯐꯕꯇ ꯄꯨꯝꯅꯃꯛ꯫ ꯑꯗꯨꯗꯤ ꯂꯤꯔꯣꯅꯦ ꯏꯃꯥ꯫ ꯊꯥꯔꯤꯛ ꯊꯥꯅ ꯁꯥ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ, ꯆꯠꯅꯕꯤ, ꯈꯨꯠꯂꯩ ꯆꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯁꯥ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯂꯣꯏꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛ ꯊꯥꯕꯨ ꯆꯥꯎꯔꯕ ꯂꯣꯡꯅꯨꯡ ꯑꯗꯨꯗꯒꯤ ꯁꯥ ꯑꯗꯨꯒꯤ ꯃꯃꯩꯗ ꯌꯥꯜꯍꯟꯗꯨꯅ ꯃꯊꯛ ꯇꯥꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯔꯤꯛ ꯊꯥꯒꯤ ꯈꯨꯡꯒꯪ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥꯅ, ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯒꯅꯨꯀꯣ꯫ ꯍꯣꯏ, ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯑꯃ ꯊꯣꯜꯂꯨꯗꯅ, ꯌꯥꯝꯅ ꯐꯖꯕ꯫ ꯑꯃꯃꯨꯛ ꯀꯧ, ꯑꯃꯃꯨꯛ ꯀꯧ, ꯀꯩꯁꯨ ꯅꯠꯇꯕꯗꯅ ꯁꯨꯛꯀꯧ ꯀꯧꯔꯛꯇꯦ꯫ ꯅꯪꯕꯨ ꯀꯔꯤ ꯀꯧꯍꯟꯅꯤꯡꯒꯦꯅꯦ? ꯏꯃꯥ, ꯑꯗꯨꯏꯗꯤ ꯏꯆꯥ ꯀꯧ꯫ ꯏꯆꯥ? ꯍꯣꯏ ꯍꯣꯏ, ꯏꯆꯥ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ꯫ ꯑꯗꯣ ꯏꯆꯥ, ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯡꯒꯪꯗꯨꯕꯨ ꯊꯤꯕ ꯐꯪꯒꯗ꯭ꯔꯣꯅꯦ? ꯑꯩꯅ ꯃꯤꯠ ꯎꯔꯝꯂꯕꯗꯤ ꯂꯥꯏꯅ ꯐꯪꯒꯗꯕꯅꯤ꯫ ꯐꯪꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯏꯃꯥꯒꯤ ꯃꯤꯠꯇꯣ ꯁꯣꯏꯗꯅ ꯎꯍꯟꯒꯅꯤ꯫ ꯍꯥ? ꯀꯃꯥꯏꯅ? ꯃꯤ ꯈꯔꯅ, ꯀꯩꯅꯣ ꯃꯃꯤꯠ ꯇꯥꯡꯕꯤ ꯅꯨꯄꯤꯁꯤꯅ ꯄꯨꯔꯛꯂꯤꯕ ꯁꯥꯁꯤꯕꯣ? ꯃꯤ ꯑꯃꯅ, ꯑꯁꯤꯕꯨ ꯍꯪꯀꯣꯛꯂꯣ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯄꯤꯔꯣ? ꯑꯃꯅ ꯑꯃꯨꯛ, ꯃꯃꯤꯠ ꯇꯥꯡꯕꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯃꯩꯗ ꯄꯥꯏꯍꯟꯗꯨꯅ ꯂꯝꯕꯤ ꯇꯥꯛꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗꯤ꯫ ꯃꯤ ꯑꯃꯅ ꯑꯃꯨꯛ, ꯆꯪꯂꯒ ꯌꯦꯡꯉꯨꯁꯤꯔꯣ? ꯆꯤꯛꯂꯛꯑꯣꯏꯗ꯭ꯔꯣ? ꯃꯄꯨ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯁꯥꯗꯨꯅ, ꯏꯃꯥ, ꯑꯥꯗ ꯃꯤ ꯈꯔ ꯂꯩꯔꯤ, ꯃꯣꯏꯗ ꯍꯪꯁꯤꯔꯥ? ꯅꯪꯗꯤ ꯍꯪꯉꯨꯅꯨ, ꯃꯤ ꯀꯤꯈꯤꯅꯤꯀꯣ, ꯑꯩ ꯍꯪꯒꯦ꯫ ꯃꯤꯁꯤꯡꯗꯨꯅ, ꯃꯣꯏ ꯑꯅꯤꯗꯤ ꯁꯣꯝꯗ ꯂꯥꯛꯏꯅꯦ꯫ ꯕꯦꯝꯃ, ꯁꯤꯕꯨ ꯀꯔꯤ ꯁꯥꯅꯣ? ꯀꯥꯏꯗ ꯌꯣꯜꯍꯧꯒꯦ? ꯏꯆꯥ ꯀꯧ, ꯁꯥ ꯅꯠꯇꯤꯌꯦ꯫ ꯑꯗꯣ ꯏꯕꯨꯡꯁꯤꯡ, ꯃꯇꯣꯜ ꯈꯨꯜꯗꯣ ꯁꯤꯗꯒꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯧꯕ? ꯁꯥ ꯅꯠꯇꯦ, ꯏꯆꯥ ꯀꯧꯏ꯫ ꯃꯃꯤꯠ ꯇꯥꯡꯕꯁꯤꯗ ꯁꯥꯒ ꯃꯤꯒ ꯑꯃꯠꯇ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦ꯫ ꯏꯕꯦꯝꯃ, ꯃꯇꯣꯟ ꯈꯨꯜꯗꯤ ꯌꯧꯔꯕꯒꯨꯝꯕꯅꯤ, ꯇꯨ ꯑꯥꯗ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜꯁꯤꯅꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯃꯃꯤꯠ ꯇꯥꯡꯕꯁꯤꯗ ꯈꯨꯜ ꯇꯥꯗꯤ ꯎꯔꯝꯃꯅꯤ꯫ ꯏꯕꯦꯝꯃ, ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯂꯣ, ꯑꯗꯨꯒ ꯌꯧꯔꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯁꯥꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯆꯥꯒ ꯂꯩꯍꯧꯔꯤꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯈꯥꯏꯕꯤꯌꯨꯕ, ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ꯫ ꯏꯃꯥ, ꯋꯥ ꯉꯥꯡꯒꯅꯨ ꯏꯆꯥ꯫ ꯀꯩꯅꯣ, ꯁꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩꯔꯣ ꯅꯪꯒꯤꯁꯦ? ꯍꯥ? ꯅꯪꯒꯤ ꯁꯥꯁꯤ ꯃꯔꯣꯟ ꯊꯣꯛꯄ꯭ꯔꯣ? ꯏꯕꯨꯡ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯌꯥꯝꯅ ꯊꯥꯖꯗꯦ ꯁꯤꯒꯤ ꯁꯥꯁꯤ꯫ ꯀꯔꯤ ꯁꯥꯅꯣꯁꯨ ꯈꯪꯗꯦ, ꯄꯥꯝꯕꯅꯁꯨ ꯂꯣꯏꯔꯦ, ꯍꯥꯎꯗꯧꯁꯨ ꯌꯥꯝ ꯃꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯃꯤꯠꯁꯨ ꯇꯥꯡꯉꯤ, ꯃꯨꯜꯂꯁꯤꯔꯣ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨꯅꯦ ꯅꯨꯄꯤꯁꯦ, ꯃꯃꯤꯠ ꯇꯥꯡꯉꯤ ꯍꯥꯏꯕꯩ ꯋꯥꯅꯤ, ꯁꯥꯁꯤꯒꯤ ꯃꯃꯩ ꯄꯥꯏꯔꯒ ꯀꯟꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯐꯥꯔꯁꯤ, ꯐꯥꯕꯅ ꯐꯔꯅꯤ, ꯑꯗꯨꯅ ꯐꯅꯤꯕ꯫ ꯆꯥꯗ꯭ꯔꯕꯁꯨ ꯌꯣꯜꯂꯕꯗꯤ ꯁꯅꯥ ꯐꯅꯌꯥꯝꯗꯤ ꯐꯪꯏ꯫ ꯁꯥꯗꯨꯅ, ꯏꯃꯥ, ꯃꯣꯏꯁꯤꯡꯁꯦ ꯑꯩ ꯐꯥꯔꯒ ꯌꯣꯟꯕꯩ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯏꯆꯥ, ꯀꯟꯅ ꯆꯠꯁꯤ, ꯃꯣꯏꯁꯦ ꯐꯠꯇꯕ ꯃꯤ ꯃꯥꯜꯂꯤ꯫ ꯃꯤꯁꯤꯡꯗꯨꯅ, ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯑꯩ ꯂꯝꯕꯤ ꯇꯥꯛꯀꯦ꯫ ꯐꯪ ꯆꯩ ꯄꯥꯏꯌꯨ, ꯁꯥꯁꯦ ꯐꯖꯅ ꯐꯥꯕ ꯌꯥꯗ꯭ꯔꯕꯗꯤ ꯐꯨꯔꯒ ꯐꯥꯁꯦ꯫ ꯁꯥꯗꯨꯅ, ꯏꯃꯥ, ꯃꯣꯏꯁꯦ ꯏꯕꯥꯅꯤꯕꯨ ꯐꯥꯅꯕ ꯇꯥꯟꯅꯔꯦ, ꯆꯦꯟꯁꯤ ꯍꯥꯏꯔꯣ? ꯃꯣꯏꯁꯤꯗꯤ ꯑꯩ ꯐꯨꯅꯅꯕ ꯆꯩꯒꯁꯨ ꯄꯥꯏꯈ꯭ꯔꯦ, ꯆꯩꯇꯨꯞꯅꯤ꯫ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ, ꯁꯤ ꯌꯧꯔꯕꯗꯤ ꯏꯆꯥꯅ ꯑꯄꯥꯝꯕ ꯇꯧꯔꯨꯍꯦ꯫ ꯍꯣꯏ ꯏꯃꯥ, ꯐꯠꯇꯕ ꯃꯤ ꯋꯥꯔꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯦ, ꯏꯃꯩꯁꯤꯅ ꯍꯦꯛꯇ ꯀꯜꯂꯒꯦꯍꯦ꯫ ꯃꯤꯁꯤꯡꯗꯨꯅ, ꯀꯣꯏꯁꯤꯜꯂꯨꯍꯦ, ꯑꯥꯏ, ꯗꯞꯀꯁꯨ ꯇꯧꯏꯅꯦ ꯃꯁꯤꯒꯤ ꯁꯥ ꯃꯆꯥꯁꯦ, ꯃꯁꯛꯅꯦꯅ ꯒꯨꯝꯚꯤꯔꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯑꯃꯅ ꯑꯃꯨꯛ, ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯄꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏ, ꯅꯠꯇꯦꯍꯦ, ꯍꯥꯡꯀꯣꯛꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯣ, ꯐꯥꯔꯣꯅꯦ, ꯆꯣꯡꯁꯤꯜꯂꯣꯅꯦ꯫ ꯁꯥꯗꯨꯅ, ꯐꯥꯔꯨ ꯂꯥꯛꯑꯣꯍꯦ, ꯏꯃꯩꯁꯤꯅ ꯀꯟꯊꯠꯀꯦ꯫ ꯃꯤ ꯑꯃꯅ, ꯑꯌꯣ ꯏꯃꯥ, ꯅꯥꯏ,
ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯇꯩꯗꯨꯅ ꯁꯤꯗꯤ ꯆꯩꯅ ꯀꯜꯂꯨꯍꯦ ꯁꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯜꯂꯨꯍꯦ ꯃꯤꯁꯤꯡꯗꯨꯅ ꯑꯌꯣ ꯏꯃꯥ ꯆꯩꯒ ꯂꯣꯏꯇꯦ ꯑꯌꯣ ꯃꯥ ꯑꯁ ꯁꯥꯗꯨꯅ ꯃꯤꯁꯤꯡꯗꯨ ꯇꯥꯅ ꯃꯃꯩꯗꯨꯅ ꯐꯨꯊꯔꯝꯃꯤ ꯃꯤꯁꯤꯡꯗꯨ ꯅꯥꯃꯟꯗꯅ ꯀꯞꯄꯗꯨ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯁꯨ ꯇꯥꯔꯝꯃꯤ ꯃꯤꯁꯤꯡꯗꯨ ꯐꯨꯔꯝꯂꯒ ꯊꯥꯔꯤꯛꯊꯥꯒ ꯁꯥꯗꯨꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯨꯜ ꯈꯨꯗꯤꯡꯗ ꯊꯥꯔꯤꯛꯊꯥꯒ ꯁꯥꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯉꯛꯇ ꯉꯥꯏꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯊꯥꯔꯤꯛꯊꯥꯕꯨ ꯌꯥꯝ ꯊꯤꯅ ꯅꯣꯛꯅꯕ ꯀꯔꯦꯝꯅꯕ ꯍꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯗꯨꯅ ꯑꯎ ꯃꯤꯁꯤꯡꯅ ꯀꯜꯂꯛꯄ ꯄꯥꯝꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯐꯥꯅꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯀꯣꯅꯨꯡ ꯌꯧꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯑꯉꯥꯡꯁꯥ ꯁꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯤꯔꯣꯜ ꯂꯣꯟꯕ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯅꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯦꯡꯕꯅꯤꯅꯦ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯦ ꯌꯥ ꯂꯥꯡꯅꯔꯕꯅꯤꯅꯦ ꯃꯃꯤꯠ ꯇꯥꯡꯕꯤ ꯅꯨꯄꯤꯗꯨꯅ ꯌꯣꯛꯄꯅꯤ ꯍꯥꯏ ꯃꯥꯒꯤ ꯃꯆꯥꯅꯤꯁꯨ ꯍꯥꯏ ꯁꯥꯗꯨꯅ ꯏꯃꯥꯅ ꯀꯧꯏ ꯅꯨꯄꯤꯗꯨꯅꯁꯨ ꯏꯆꯥ ꯀꯧꯏꯅꯁꯨ ꯍꯥꯏ ꯃꯣꯏꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇꯁꯨ ꯇꯥꯗꯦ ꯏꯅꯤꯡꯊꯧ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯅꯣꯏ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯑꯗꯨꯒ ꯅꯃꯤꯠꯅ ꯅꯅꯥꯅ ꯇꯥꯔꯒ ꯎꯔꯒ ꯂꯥꯛꯑꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯣꯏ ꯏꯅꯤꯡꯊꯧ ꯄꯥꯎ ꯑꯁꯤꯅ ꯑꯁꯦꯡꯕ ꯁꯨꯝ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯄꯤꯗꯨꯗ ꯁꯅꯥ ꯈꯔ ꯄꯤꯔꯒ ꯁꯥ ꯑꯗꯣ ꯑꯩꯅ ꯂꯧꯕ ꯇꯥꯏꯗꯅ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯅꯤꯡꯊꯧꯅꯣ ꯈꯪꯗꯦ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯌꯥ ꯂꯥꯡꯅꯔꯁꯤ ꯐꯥꯎꯕ ꯀꯩꯝꯇ ꯇꯥꯗ ꯂꯩꯌꯦꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯕ ꯐꯥꯎꯕ ꯁꯨꯛꯊꯥ ꯊꯥꯖꯗꯦꯅꯦ ꯑꯩ ꯍꯥꯏꯖꯧꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯅꯤꯡꯊꯧ ꯑꯣꯏꯗꯣꯏꯕ ꯃꯤ ꯅꯠꯇꯦ ꯈꯣꯡꯕꯥꯟ ꯂꯨꯛꯄꯥꯟꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯒ ꯉꯥꯄ꯭ꯔꯨꯝ ꯐꯥꯔꯒ ꯂꯩꯗꯧ ꯃꯤꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤꯅꯣ ꯈꯪꯗꯦꯅꯦ ꯍꯥꯏꯔꯨꯔꯒ ꯏꯄꯥ ꯅꯤꯡꯊꯧꯅꯤ ꯍꯥꯏꯔꯛꯀꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯥꯟꯅꯗꯦ ꯈꯔ ꯀꯟꯅ ꯊꯧꯁꯤ ꯁꯥꯗꯣ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯣꯏ ꯁꯥꯅꯕꯨ ꯃꯤꯔꯣꯜ ꯐꯖꯅ ꯉꯥꯡꯉꯦ ꯍꯥꯏꯕꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯈꯪꯌꯦꯡ ꯌꯦꯡꯅꯤꯡꯉꯩꯁꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯥ ꯑꯗꯨ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯗꯤ ꯑꯗꯨ ꯅꯣꯏꯕꯨ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯕꯗꯨ ꯇꯥꯔꯛꯄ꯭ꯔꯅꯦ ꯇꯥꯔꯛꯏ ꯅꯤꯡꯊꯧ ꯍꯩ ꯉꯥꯏꯈꯣ ꯀꯃꯥꯏꯅꯒ ꯍꯥꯏꯔꯛꯏ ꯁꯥꯗꯨꯅ ꯀꯃꯥꯏ ꯍꯥꯏꯔꯛꯏꯅꯣꯃꯤ ꯑꯗꯨꯕꯨꯔꯣ ꯅꯤꯡꯊꯧ ꯅꯣꯏꯒꯤ ꯅꯤꯡꯊꯧꯗꯣ ꯑꯐꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯅ ꯅꯣꯏꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄ꯭ꯔꯅꯦ ꯑꯗꯨꯗꯤ ꯃꯤꯔꯣꯜ ꯉꯥꯡꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯁꯤꯡꯉꯤ ꯑꯆꯨꯝ ꯋꯥꯁꯨ ꯉꯥꯡꯉꯤꯅꯤ ꯃꯗꯨꯒꯤ ꯁꯥꯗꯣ ꯂꯥꯟꯃꯤ ꯑꯃꯅ ꯑꯗꯨ ꯀꯩ ꯅꯤꯡꯊꯧ ꯋꯥ ꯑꯇꯩꯁꯨ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤ ꯋꯥꯅꯣ ꯏꯅꯤꯡꯊꯧꯁꯦ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯂꯝꯒꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯅꯤꯡꯊꯧꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥ ꯃꯈꯥ ꯍꯦꯛ ꯇꯥꯕꯗ ꯅꯔꯩ ꯀꯛꯀꯅꯤ ꯑꯩ ꯂꯥꯟꯖꯔꯦ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯁꯥꯗꯨꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯗꯨ ꯈꯛꯇ ꯇꯝꯖꯕꯅꯤ ꯏꯅꯤꯡꯊꯧꯁꯦ ꯍꯨꯔꯥꯟꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯤꯒꯤ ꯅꯨꯄꯤ ꯐꯖꯕꯁꯨ ꯎꯕ ꯌꯥꯔꯝꯂꯣꯏ ꯃꯥꯒꯤꯗ ꯑꯣꯏꯅꯤꯡꯕꯅ ꯍꯨꯏꯒꯨꯝꯅ ꯃꯇꯤꯟ ꯑꯔ ꯇꯥꯔꯝꯒꯅꯤꯅ ꯁꯥꯗꯨꯅ ꯍꯥꯏ ꯑꯗꯨꯒꯤ ꯑꯩ ꯏꯅꯤꯡꯊꯧꯗ ꯇꯝꯖꯗ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯏꯅꯤꯡꯊꯧ ꯑꯩ ꯇꯝꯖꯗ꯭ꯔꯕꯅꯤ ꯁꯥꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯏꯀꯣ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯍꯥꯏꯔꯛꯏ ꯃꯣꯏꯁꯨ ꯂꯣꯏ ꯇꯥꯍꯧꯕꯅꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯇꯥꯍꯧꯕ ꯅꯣꯏ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯤꯗꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯇꯥꯔꯤꯗꯣ ꯁꯥꯗꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯃꯌꯥꯝ ꯑꯃꯁꯨꯅꯤ ꯃꯣꯏꯁꯨ ꯂꯣꯏꯅ ꯍꯥꯠꯇꯣꯔꯦ ꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠꯁꯦ ꯁꯥꯗꯨꯅ ꯍꯦꯛ ꯄꯨꯝꯊꯤ ꯊꯤꯍꯜꯂꯤꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯏ ꯆꯠꯂꯣ ꯁꯥꯗꯣ ꯐꯥꯔꯒ ꯄꯨꯔꯛ ꯆꯠꯂꯣ ꯍꯣꯏ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯐꯥꯔꯧꯀꯣ ꯀꯃꯥꯏꯅ ꯇꯧꯕ ꯁꯥꯅꯣꯅꯦ ꯑꯩꯒꯤ ꯐꯠꯇꯕ ꯂꯝꯆꯠꯄꯨ ꯑꯁꯨꯛ ꯆꯨꯝꯅ ꯂꯥꯏꯐꯥꯎꯒꯨꯝꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯗꯨꯒꯤ ꯁꯥꯗꯣ ꯑꯃꯥꯏꯕꯤꯅ ꯑꯣꯟꯕ ꯁꯥꯕꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯊꯥꯔꯤꯛꯊꯥꯅ ꯏꯆꯥ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗꯒꯤ ꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯏꯆꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯑꯩꯗꯤ ꯍꯩꯅꯗꯦꯅꯦ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯀꯤꯔꯤꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯦ ꯑꯩꯕꯨ ꯃꯤ ꯇꯥꯔꯤꯕ ꯐꯠꯇꯕ ꯃꯤꯁꯤꯡꯁꯤꯒꯤꯔꯣ ꯍꯣꯏ ꯏꯆꯥ ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯇꯥꯕꯗ ꯋꯥꯔꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯦ ꯑꯩ
ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯏ ꯏꯆꯥ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯃꯧ ꯈꯔ ꯂꯥꯛꯏ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯂꯥꯛꯏ ꯃꯧꯁꯤꯡꯗꯨꯅ ꯍꯥꯏ ꯊꯥꯔꯤꯛꯊꯥ ꯅꯪ ꯈꯨꯜꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯅꯪ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯃꯤꯡꯆꯠꯁꯦ ꯅꯪꯅ ꯄꯣꯝ ꯊꯤꯍꯦꯛ ꯊꯤꯍꯜꯂꯦ ꯑꯗꯨꯅ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯅ ꯈꯨꯜ ꯑꯁꯤꯒꯤ ꯀꯔꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯒꯦꯅꯦ ꯏꯆꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯅ ꯊꯝꯕꯤꯔꯝꯕ ꯃꯁꯤꯜ ꯑꯁꯦ ꯑꯩꯈꯣꯏꯗꯒ ꯈꯨꯝꯃꯤꯅꯦ ꯑꯩꯅ ꯀꯔꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯒꯦ ꯀꯥꯏꯅꯒ ꯅꯪꯅ ꯅꯨꯄꯥꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤ ꯄꯣꯛꯀꯗꯕꯗ ꯃꯁꯛ ꯊꯤꯕ ꯁꯥꯁꯤ ꯑꯣꯏꯅ ꯄꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯦ ꯁꯥ ꯄꯣꯛꯄꯤ ꯍꯤꯡꯆꯥꯕꯤ ꯍꯦꯔꯥ ꯀꯔꯤ ꯃꯤꯡꯆꯠ ꯊꯤꯍꯟꯈ꯭ꯔꯒꯦ ꯀꯥꯏꯅꯒ ꯁꯥꯗꯨꯅ ꯏꯃꯥ ꯃꯣꯏꯁꯦ ꯐꯨꯕ ꯌꯥꯔꯗꯤ ꯐꯨꯔꯒꯦ ꯌꯥꯗꯦ ꯌꯥꯗꯦ ꯃꯗꯨ ꯌꯥꯗꯦꯀꯣ ꯏꯁ ꯑꯩꯈꯣꯏ ꯐꯨꯒꯦ ꯀꯥꯏꯅ ꯃꯆꯥꯁꯤꯁꯨ ꯃꯆꯥ ꯑꯃꯅꯤ ꯀꯥꯏꯅꯒ ꯃꯃꯥ ꯁꯣꯛꯄꯗ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯂꯥꯟꯃꯤꯁꯤꯡꯅ ꯅꯨꯄꯤ ꯇꯨꯏꯍꯟꯗꯣ ꯁꯥ ꯐꯥꯒꯦ ꯍꯩ ꯃꯤꯇꯥꯡꯕꯤ ꯅꯪꯒꯤ ꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯂꯥꯛꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯪꯒꯤ ꯁꯥꯁꯦ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦꯀꯣ ꯌꯥꯗꯦ ꯌꯥꯗꯦ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯉꯝꯕ ꯁꯥ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯅꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯆꯠꯆꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯗꯤ ꯐꯥꯕꯤꯒꯅꯨ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯅꯦ ꯍꯩ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯁꯥꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯔꯗꯕꯅꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯄꯨꯈ꯭ꯔꯣ 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 ꯁꯥꯗꯨꯅ ꯏꯃꯥ ꯅꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯤꯗꯤ ꯁꯨꯃꯥꯏ ꯂꯣꯏ ꯐꯠꯇꯕ꯭ꯔꯣ ꯅꯨꯄꯤꯁꯤꯡꯅ ꯃꯁꯤꯒꯤ ꯁꯥꯁꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯋꯥ ꯉꯥꯡꯕ ꯍꯩꯅꯤꯍꯦ ꯄꯨꯔꯥ ꯃꯃꯥꯅꯤꯅꯦ ꯂꯥꯟꯃꯤꯁꯤꯡꯅ ꯀꯔꯤꯅꯣ ꯃꯤꯌꯥꯝꯁꯤꯅ ꯀꯨꯝꯍꯩ ꯌꯦꯡꯕꯗꯧ ꯌꯦꯡꯅꯔꯤꯕꯁꯤꯅ ꯍꯅꯨꯕꯤ ꯑꯃꯅ ꯅꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯃꯃꯤꯠ ꯇꯥꯡꯖꯔꯤꯕꯤ ꯃꯥꯕꯨ ꯁꯦꯟꯅꯖꯅꯕ ꯍꯥꯏꯗꯅ ꯂꯣꯏꯕ ꯁꯥꯕꯨ ꯁꯥ ꯑꯣꯏꯒꯦꯔꯥ ꯇꯤꯟꯕꯨ ꯑꯣꯏꯒꯦꯔꯥ ꯃꯤꯗꯒꯤ ꯍꯦꯟꯅ ꯃꯥꯅ ꯍꯦꯟꯅ ꯐꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃ ꯃꯃꯤꯠ ꯇꯥꯡꯂꯕꯤ ꯊꯥꯔꯤꯛꯊꯥꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤꯕꯁꯦ ꯐꯩ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯣꯏꯅ ꯃꯣꯏ ꯑꯅꯤꯁꯦ ꯂꯝꯅꯍꯟꯒꯦꯅ ꯇꯧꯔꯤꯕꯅꯣ ꯃꯧ ꯑꯃꯅ ꯏꯅꯦ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ ꯊꯥꯔꯤꯛꯊꯥꯁꯦ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯁꯥꯕꯨ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯄꯤ ꯉꯝꯕꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ ꯃꯥꯅ ꯈꯨꯜꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯑꯃꯠꯇ ꯗꯥꯎ ꯌꯥꯔꯣꯏ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ ꯅꯣꯏꯅ ꯈꯨꯜ ꯑꯁꯤ ꯂꯩꯕꯗꯤ ꯈꯨꯜꯁꯦ ꯗꯥꯎ ꯌꯥꯈ꯭ꯔꯕꯣ ꯗꯥꯎ ꯌꯥꯍꯟꯗ꯭ꯔꯤꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯁꯨꯅꯤꯡꯗꯕꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯣꯏ ꯂꯩꯕꯗꯒꯤꯅꯤꯅꯦ ꯃꯧꯁꯤꯡꯗꯨꯅ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯗꯥꯎ ꯌꯥꯗꯕꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯀꯥꯏꯅ ꯍꯅꯨꯕꯤꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯇꯥꯅꯤꯡꯗꯦꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯥ ꯐꯥꯒꯦ ꯊꯥꯔꯤꯛꯊꯥꯅ ꯏꯆꯥ ꯑꯩꯅ ꯃꯤꯇꯥꯡꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯍꯤꯔꯩꯃ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯕꯤꯌꯨ ꯅꯆꯥ ꯊꯕꯛ ꯇꯧꯒꯦ ꯐꯠꯇꯕ ꯃꯤꯗꯤ ꯋꯥꯔꯛꯄꯗ ꯂꯥꯏꯅ ꯁꯥꯎꯗꯦꯅ ꯏꯃꯥꯅ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯐꯠꯇꯕ ꯃꯤ ꯋꯥꯔꯛꯀꯦꯍꯦ ꯂꯥꯟꯃꯤꯁꯤꯡꯅ ꯀꯔꯤꯅꯣ ꯁꯥꯁꯤꯒꯤ ꯃꯑꯣꯡꯁꯦ ꯏꯌꯥ ꯃꯌꯥꯒꯤ ꯍꯤꯒꯠꯇꯅ ꯐꯟ ꯐꯟꯒ ꯆꯣꯡꯉꯤꯅꯤꯍꯦ ꯃꯁꯤ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯅꯝꯂꯒꯦꯗ ꯁꯥꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯇꯥꯟꯅꯗꯅ ꯃꯃꯩꯅ ꯀꯟꯗꯅ ꯄꯥꯏꯔꯒ ꯁꯣꯔ ꯁꯣꯔ ꯈꯔ ꯆꯤꯡ ꯇꯧꯗꯨꯅ ꯇꯞ ꯇꯥꯈꯩ ꯐꯨꯗꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯧꯁꯤꯡꯗꯨ ꯀꯤꯕꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯗꯨꯒ ꯊꯥꯔꯤꯛꯊꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯡꯅ ꯀꯂꯛ ꯑꯃꯨꯛ ꯄꯦꯟꯅ ꯌꯦꯡꯅꯩ ꯂꯥꯟꯃꯤꯁꯤꯡꯗꯨ ꯈꯔ ꯑꯃꯗꯤ ꯆꯦꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯨꯛ ꯇꯝꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯁꯥꯗꯨꯅ ꯅꯣꯏꯗ ꯇꯥꯟꯅꯗꯨꯅ ꯐꯨꯔꯛꯏ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯗ ꯅꯠꯇꯅ ꯁꯥꯗꯣ ꯑꯩꯅ ꯄꯥꯝꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏ ꯅꯣꯏ ꯀꯌꯥꯅꯣ ꯁꯥꯗꯨꯅ ꯐꯨꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏ 30ꯃꯨꯛꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯏ ꯆꯥꯝꯃ ꯆꯠꯂꯣ ꯑꯗꯨꯒ ꯁꯥꯗꯨ ꯐꯥꯔꯒ ꯄꯨꯔꯛꯎ ꯍꯣꯏ ꯏꯅꯤꯡꯊꯧ ꯁꯥ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯕ ꯕꯨꯗꯨꯁꯤꯡꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯁꯥꯗꯨ ꯐꯥꯔꯛꯂꯕ꯭ꯔꯥ ꯀꯗꯥꯏꯗꯩꯅꯣꯗ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯆꯥꯝꯃꯅ ꯁꯥꯗꯣ ꯐꯥꯕ ꯆꯠꯄꯗꯣ ꯑꯩꯈꯣꯏ 5 ꯈꯛꯇꯪ ꯆꯦꯟꯕ ꯉꯝꯍꯧꯏ ꯑꯇꯩ ꯃꯣꯏ ꯃꯌꯥꯝꯗꯤ ꯀꯞꯄ ꯂꯩꯍꯧꯕꯅꯤ ꯏꯅꯤꯡꯊꯧ ꯁꯥꯗꯣ ꯏꯔꯥꯏ ꯂꯥꯏꯅꯗꯤ ꯈꯟꯒꯨꯝꯁꯤ ꯏꯅꯤꯡꯊꯧ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯇꯥ ꯑꯃꯅꯤ ꯀꯥꯏꯅ ꯆꯠꯂꯣ ꯂꯥꯟꯃꯤ 200 ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯂꯣ ꯑꯗꯨꯒ ꯁꯥꯗꯣ ꯐꯥꯔꯒ ꯄꯨꯔꯛꯎ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯣꯏꯕ ꯅꯥꯏꯗꯅ ꯁꯨꯝ ꯊꯥꯔꯝꯃꯤ ꯍꯜꯂꯛꯄꯅ ꯃꯣꯏ 4-5ꯗꯪ ꯑꯁꯨꯝ ꯍꯜꯂꯛꯏ ꯑꯗꯨꯁꯨ ꯁꯣꯛꯂꯒ ꯀꯣꯟꯅ ꯊꯪꯗꯨꯗ ꯁꯥꯗꯨ ꯑꯣꯏꯅ ꯀꯣꯟꯅꯨꯗ ꯂꯥꯛꯂꯝꯃꯤ ꯁꯥꯗꯨꯅ ꯀꯗꯥꯏ ꯅꯤꯡꯊꯧ ꯀꯗꯥꯏ ꯍꯦ ꯅꯤꯡꯊꯧ
Nang kaida lay. Nang na lai mi sum tharak. Nang lakpursu lakta. Kai lagi ningthau nang bo. Ningthau na. Kana na khonjel se. Onthok na hawkhidreda. Saduna. Oh, khonjel si somlomdagi taine. Adudi ningthau si somda lay boire. Ningthau. Onthok na mi usiti he. Narai do thang sina. Hoi ma. Kai do sibo. Tiklat kai do he. Lalmisa, noibu kai lagi noibu. Laung he. Shama ko nu changaga ai sik tawrene. Shaduna. Sakta asiga kina kigeliba. Aduga su ai phaba thare ni kaina. Jingal ningthau, jinganu. Ngasidi ningthau maril tengi he. Mirol ngang sa haibadu nangoire. Sidi asengki su wa ngangi dina. Ai lan mi singsina. Karai lekrabdo. Amata ujibu sibo. Nangi pangdaba lan mi singdo. Nang amata uroine. Aina loina phu-phudana loina sengkrabani ne. Haujikna ningthau nangi tanza oirene. Saduna ningthau du tap takai phudatlammi. Ningthau bu kanbinaba konung aduda mi kanasu uramde. Aduna ningthau du saduna mapi marol phauba segaiduna phutharammi. Ningthau du namitudagi tharik thaga sadugada miyoi kanamtana thina tawba ayetba piba yaroi haina lauthoklammi. Sida natana tharik thagi yum phajaba masu ningthau na sabirammi. Adon haujikti ningthau su gyan tare. Khulgi mi singsu loina gyan tare. Saduna. Ima, haujikti ima na wabagi mathau tadre. Ima bu yengsinbinaba mi mayam ama leire. Aduna ne ima, ai haujik ima ge mit udabada unanaba hidak thiba chalukige. Ima, aina halaktri phauba yumsida lengda leiramuko. Karaidanu icha nana chatlibaduba. Ima ge mit unanaba hidak thibani ima. As kamdongne egi isa side. Aigi phaba ngamlaridaba misigi hidakbo kadaidagino mahanak thirugadoribasiba. Sado tharik thana khama yadana satkirami. Saduna sakhibaga pukjil tappa thamoi sengba kana leijadraba pakhang amaga tharik thaga thengnarami. Nupadun tharik thabu he uba mikupta nungsikhiduna tharik thabu yengsinbirami. Thabak khudingdasu nupaduna tharik thagi mateng pangbirami. Asumna chahi mangagi matungda sa adu makuta kona mapaiduna halaklami. Matamdudadi pakhang aduga tharik thagasu nungsinaduna leiramle. Saduna. Ima, nasa halakli. Ima. Icha, isa nang hale haiba. Kadaino, isa muda konge. Oh, isa leitabada. Ima yamna ware ni icha. Ima, wagano, tu, payune. Masi kay male. Masi, imagi mitang upana na ba? Hidak ni ima. Asyang baro, isa na harip wasiba. Asyang mo ni, ay na imagi mitang mo do, pahalata ba ni? Adurabadi, miyama, isaga khangnahange ko. Kanano ima? Tharik thaga nungsinaba nupa aduga saduga khangnahallammi. Saduna sumi adubu muna yinglam matung. Nupadu saduna suyarami. Asumna saduna purakpa hidak adu sayol tarek. Tharik thagi mamita haplam matungda. Tharik thagi mit uraktuna saduga nupaduga moy ahum punna nunga